मैम अगी हंदकी फर्स्ट पेमेंट दो क्या फंगबनो हाइबदो मैमना 10K सब्सक्राइबर दा पेमेंट फंगिराना हंगबदो मैम 10K सब्सक्राइबर दा पेमेंट तेरी हंसी पर मैं मर ही ना जाऊं, तेरी ही बातों में खोना मैं चाहूं, तेरी ही आंखों में डूबना चाहूं। Hello guys, welcome back to my channel. मैम ngasi video sidi kai video na haiba kanda मैम ना ai do first payment phangmoi gi video do da aina ATM de paisa satpado jo मैम ना payment kya phangino adagi subscriber 10K subscriber da phangira adagi admaina मैम hangbi re ba ko aduga मैम ना aibu congratulations haibi re adugi मैम bu thank you aduga मैम ज्ञान तानब फजना डिटेल्स हाइजरगे मैम फर्स्ट पेमेंट फंगदो अद लास्ट क्या फंगीद वाल हाइजरगेबको मैम 10K सब्सक्राइबर पेमेंट फंगीराना हंगबदो मैम 10K सब्सक्राइबर पेमेंट फंगजब नचदे सब्सक्राइबर है मोटिवेशन है अखोइना होनानिंग पोकनबनेबा सब्सक्राइबर सिदी हाइदी सब्सक्राइबर सब्सक्राइबर याम आदि आइबु येंबिनिंगबा मीसे यामेको काइना खंजरगा इसाना वीडियो नमनिंगबा मो हेना पोकपिदो अदुनेबको हाइदी आइसु हौजिसे 10K खरा हेलेबको अदुना आइसु हाइदी आइबु येंबिनिंगबसे अदुम हाइदी यामद्रजु दुम लैरेको काइना खंजरगा अइंगोने हेना वीडियो नमनिंगबा पोकपदो अदुनेबको अदुगा सब्सक्राइबर पेमेंट फंगबसे सब्सक्राइबर की मखा पोंदे सब्सक्राइबर की कनो तौदे हाइतार सब्सक्राइबर की मतुंग इना पैसा पिरकबो नतेबको यूट्यूब ना अदो अखोइना पैसा फंगिसिदी व्यू की मखानेबा व्यू दनेबको अदो म्यामदा सुम हिन ओइना सुम पिरके व्यू यामीगई पैसा म्याम फंगे व्यू यामद्रदी पैसा खजितंग फंगे अदुनी म्याम को अदुगा अदु हाइनिंगे अदु मंगाइरे पेमेंट फंगबई मतंग सिदीको हाइदी व्यू यामदी कनो हाइदी YT ना हाइदी पैसादो मैम बिथरक्तोइनेबा अदुगा व्यू यामद्रदी यामदबदुगी मखाना दुम खितंग पिरअनी अदुनी द मैम व्यू द लैरेबको पेमेंट फंगबा हाइसे व्यू द लैरे सब्सक्राइबर द लैते को मैम अदु हाइनिंगे अदुगा अनौबा यूट्यूब हांगनिंगबा अदैदी मसाइगी टैलेंट लैबा इसाई सकबा डांस तौबा अदैदी अतोप्पा मैजिक ओरो काइनो ओरो असन याम लैगिरेको अदु हैबा ओइतारदी अदुम पामजा तारदी अदुम काइनो हाइदी यूट्यूब हांगागा अदुम काइतो अदुम वीडियो अदुम नंबियोको अदुम फोन गा अदुम अखोइ अदुम पाइबा नॉर्मल जे अदुम याबनेबको अदुने आइसु हौजिसे फोन जतांग पाइदे आइना दुम हाना यूट्यूब हौद्रिङाइदे दुम पाइरम फोन दुदगी दुम मते नमजबनेबको अदो मैम यूट्यूब तौबसे यामना लुई हाबदी होनबा याम चंगेबको हाइदी हेक्ता वीडियो नमगा हेक्ता हाइदी पैसा हेक्ता फंगदब नतेबको हाइदी होनबा याम चंगे अदैदी पेशेंट लैबा याम चंगे हाइदी ngaingamba हाइतारेको ngaingамदबा नतबा ngaingamba यामना चंगे अदैदी होनरिगे हाइतारे होनरिगे सक्सेस हाइजे लाकदुइनेबको तम नोरसे लाकनीबा अदो मी खुदिंगी मानदे मी खरमदी था अहुमदा दुम मी म्यामना खंगबीदनको अद मी म्याम खंगबीदना अदैदी यामना थुना सक्सेस ओइबसु यावी अदै चही कनागुममदी चही अमा चंगबा यावी कनागुमदी चही अनि चंगबा यावी नत्रगा था नि हुमदा नत्र था मंगा तरुकता दुमाइना सक्सेस फंगपसे माइना तौवेबको मीगी मखा मीगी होनबगी मखा पोले हाइतारे आइसु चही अमा खर हेना चंगेबा अदो कमेंट खराम हाइबा कईनो वीडियो थकपदी याम कुइरे दुगा हजिते फंगिबा ना हंगबसे हाइरपसे आइबको अदो आइदो होय चही अमा
ꯍꯦꯟꯖꯜꯂꯛꯑꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯛꯏꯁꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯇ ꯐꯪꯗ ꯉꯥꯏꯔꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯣꯠꯅꯕꯗꯣ ꯑꯩ ꯅꯧꯅ ꯆꯪꯉꯛꯄꯅꯤꯅ ꯍꯣꯠꯅꯕꯗ ꯍꯥꯏꯗꯤ ꯃꯤꯅ ꯃꯌꯥꯝ ꯈꯪꯕꯤꯕ ꯑꯣꯏꯗꯕꯗꯨꯅꯀꯣ ꯑꯩꯁꯨ ꯇꯞ ꯇꯞꯅ ꯌꯥꯝꯅ ꯄꯦꯁꯦꯟ ꯂꯩꯔꯒꯀꯣ ꯉꯥꯏꯔꯒꯀꯣ ꯅꯣꯡꯃ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯃꯤꯅ ꯈꯪꯕꯤꯔꯛꯀꯅꯤꯀꯣꯅ ꯈꯜꯂꯒ ꯑꯗꯨꯝ ꯏꯁꯥꯅ ꯑꯗꯨꯝ ꯃꯣꯇꯤꯚꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯇꯞꯅ ꯃꯌꯥꯝꯅ ꯄꯥꯝꯗꯧ ꯃꯑꯣꯡꯗ ꯇꯞꯅ ꯊꯥꯒꯠꯂꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯐꯪꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯅꯤꯡꯉꯦ ꯑꯩ ꯌꯥꯔꯤꯈꯩꯗꯤ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕꯈꯩꯗꯣ ꯂꯣꯏꯅ ꯁꯦꯡꯗꯣꯛꯑꯕ꯭ꯔꯅꯗꯤ ꯈꯜꯂꯦ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇ꯭ꯔꯦꯕꯀꯣ ꯋꯥꯏ ꯇꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯃꯌꯥꯝꯗꯁꯨ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯍꯟꯗꯛꯀꯤ ꯐꯥꯔꯁ ꯄꯦꯃꯦꯟꯗꯣ ꯀꯌꯥꯝ ꯐꯪꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯗꯥꯏꯔꯦꯛ ꯑꯁꯤꯃ ꯐꯪꯉꯦ ꯍꯥꯏꯕ ꯗꯥꯏꯔꯦꯛ ꯑꯩ ꯆꯤꯟꯁꯤꯅꯃꯛ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦꯕꯀꯣ ꯃꯣꯏ ꯌꯨꯇ꯭ꯌꯨꯕꯀꯤ ꯔꯨꯜ ꯅꯨꯡ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯀꯌꯥꯝ ꯐꯪꯉꯦ ꯍꯥꯏꯕꯗꯣ ꯑꯩ ꯁꯤꯗ ꯑꯩ ꯐꯣꯟ ꯃꯃꯤꯡ ꯑꯃ ꯊꯣꯛꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯣꯏꯔꯣ ꯑꯦꯃꯥꯖꯣꯟꯗ ꯑꯣꯏꯔꯣ ꯍꯥꯏꯐꯦꯠꯇꯪ ꯁꯔꯆ ꯇꯧꯔꯒ ꯌꯦꯡꯉꯣꯕ ꯑꯗꯨꯗ ꯐꯣꯟꯗꯨꯒꯤ ꯃꯃꯜꯗꯨꯒꯤ ꯄꯩꯁꯥꯗꯨꯅꯦꯕꯀோ ꯑꯩꯅ ꯐꯪꯉꯤꯁꯦꯕꯀꯣ ꯑꯩ ꯐꯣꯟꯗꯣ ꯁꯤꯗ ꯅꯥꯀꯟꯗ ꯊꯣꯛꯍꯜꯂꯛꯀꯦ ꯔꯦꯗꯃꯤ ꯀꯩꯅꯣꯝ ꯍꯥꯏꯕꯅꯦ ꯑꯩ ꯐꯣꯟ ꯃꯃꯤꯡꯗꯨꯁꯨ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯊꯣꯛꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯦꯃꯥꯖꯣꯟ ꯀꯩꯀꯥꯗ ꯑꯗꯨꯝ ꯁꯔꯆ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯗꯨ ꯄꯩꯁꯥꯗꯣ ꯀꯌꯥꯅꯣ ꯑꯗꯨꯃꯛꯅꯦ ꯐꯪꯉꯤꯁꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯆꯪꯕ ꯇꯜꯂꯦ ꯍꯥꯏꯔꯒꯅ ꯑꯩꯒꯤ ATMꯒꯤ ꯄꯩꯁా ꯁꯠꯄꯒꯤ ꯀꯃꯦꯟꯁꯤꯡꯗꯨꯗ ꯌꯥꯝꯅ ꯃꯤ ꯌꯥꯝꯃꯦ ꯆꯨꯝꯅ ꯍꯥꯏꯔꯛꯄ 20K ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯔꯤꯅꯦ ꯑꯁ 20K ꯐꯥꯎꯕꯗꯤ ꯐꯪꯗꯦꯀꯣ ꯑꯩ ꯐꯥꯔꯁ ꯄꯦꯃꯦꯟ 20K ꯐꯥꯎꯕꯗꯤ ꯐꯪꯗꯦ ꯑꯗꯣ ꯑꯩ ꯌꯥꯝ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯆꯨꯝꯅ ꯍꯥꯏꯔꯛꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀോ ꯑꯗꯣ ꯑꯩꯅ ꯆꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯣ ꯑꯩꯅ ꯅꯣꯛꯄꯒꯤ ꯉꯥꯛꯇ ꯎꯠꯂꯒ ꯅꯣꯛꯄꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯈꯤꯕꯅꯦꯕꯀꯣ ꯑꯗꯨ ꯏꯃꯣꯖꯤꯁꯨ ꯊꯣꯛꯍꯜꯂꯛꯀꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯀꯃꯦꯟ ꯆꯪꯉꯒ ꯑꯗꯨꯃꯥꯏꯅ ꯏꯃꯣꯖꯤ ꯑꯃꯈꯛꯇꯪ ꯑꯩ ꯋꯥꯍꯩ ꯑꯝꯇ ꯏꯗꯕꯤꯗ ꯏꯃꯣꯖꯤꯗꯣ ꯈꯛꯇꯪ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯁꯤꯡꯗꯣ ꯃꯣꯏꯅ ꯍꯥꯏꯔꯤꯁꯤꯡꯗꯣ ꯆꯨꯝꯃꯦꯅ ꯍꯥꯏꯅꯦꯕꯀꯣ ꯑꯗꯨꯗ ꯃꯌꯥꯝꯅ ꯐ꯭ꯂꯤꯞꯀꯥꯔꯠ ꯑꯦꯃꯥꯖꯣꯟ ꯆꯪꯕ ꯇꯜꯂꯁꯨ ꯑꯩꯒꯤ ꯀꯃꯦꯟꯗꯨ ꯆꯪꯉꯒ ꯍꯧꯖꯤꯛꯀꯤ ꯑꯩ ꯁꯤꯒꯤ ꯏꯃꯣꯖꯤꯁꯦ ꯑꯁꯤꯇꯪ ꯑꯩꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯗꯣ ꯑꯗꯨꯗꯣ ꯆꯨꯝꯃꯦꯅ ꯃꯌꯥꯝ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯑꯗꯨꯅꯤꯗ ꯃꯌꯥꯝ ꯀꯩꯅꯣ ꯑꯩ ꯁꯣꯔ ꯍꯣꯟꯗꯕꯤꯒ ꯑꯩ ꯁꯣꯔ ꯍꯣꯟꯗꯕꯤ ꯐꯖꯅ ꯉꯥꯡꯉꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯏꯗꯧꯕꯗꯤ ꯂꯣꯏꯔꯦ ꯃꯌꯥꯝꯅꯁꯨ ꯑꯩ ꯌꯥꯝ ꯇꯁꯦꯡꯅ ꯑꯩ ꯈꯪꯗꯦ ꯑꯩ ꯁꯥꯏꯗꯩꯗꯤ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯃꯌꯥꯝꯗꯀꯣ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕꯗꯣ ꯃꯌꯥꯝꯅꯁꯨ ꯌꯨꯇ꯭ꯌꯨꯕ ꯇꯧꯅꯤꯡꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯗꯣ ꯐꯖꯅ ꯈꯪꯗꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯅꯁꯨ ꯈꯜꯂꯦ ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯀꯣ ꯑꯩꯈꯣই ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯑꯩꯈꯣꯏꯒꯤꯗꯤ ꯚ꯭ꯌꯨꯁꯦ ꯌꯥꯝꯗꯔꯀꯥꯔ ꯑꯣꯏꯌꯦꯕꯀꯣ ꯍꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯦ ꯗꯔꯀꯥꯔ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯚ꯭ꯌꯨꯁꯨ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯦꯃꯦꯟ ꯂꯥꯛꯏꯁꯤꯗꯤ ꯚ꯭ꯌꯨꯅꯅꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒꯦ ꯑꯗꯨ ꯃꯉꯥꯏꯔꯦ ꯑꯗꯨꯒ ꯂꯥꯁ ꯑꯣꯏꯅ ꯑꯃ ꯍꯥꯏꯍꯧꯗ꯭ꯔꯦ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤꯅꯦꯀꯣ YTꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯒꯤꯅꯦꯕ ꯃꯣꯏꯅ ꯄꯩꯁా ꯁꯥꯔꯛꯏꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯑꯃꯒꯤ ꯁꯥꯔꯛꯄ ꯄꯩꯁꯥꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯗꯦꯕ ꯑꯩꯅ ꯉꯔꯥꯡ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯦꯅꯦ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯒ ꯑꯩꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗꯨꯒꯤ ꯄꯩꯁꯥꯗꯨꯒ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏꯕꯀꯣ ꯃꯌꯥꯝ ꯑꯗꯨ ꯍꯥꯏꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯦꯡꯅ ꯍꯥꯏꯈ꯭ꯔꯕꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯑꯩꯅ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯗꯩꯗꯤ ꯋꯥꯠꯍꯧꯕ ꯌꯥꯎ ꯇꯥꯔꯁꯨ ꯃꯌꯥꯝ ꯀꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗ ꯑꯗꯨꯝ ꯁꯨꯝ ꯄꯟꯖꯔꯛꯀꯦꯕꯀꯣ ꯃꯌꯥꯝꯅ ꯗꯥꯎꯠ ꯂꯩꯕꯁꯤꯡ ꯌꯥꯎ ꯇꯥꯔꯗꯤ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯨꯝ ꯍꯧꯗ꯭ꯔꯤ ꯃꯃꯥꯡꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯟꯖꯔꯝꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ